Kurumjari, image Paodam Ming Tabiraba Kwai Punamapu, Ahmad Taram Noksari. Nasigi Maroiba Pau. Samoro Kaitel Yankini Toirak Subamapok Kumon, Forest and Environment Minister T.H. Sam Kumana Atui Mitung Oiduna Pangto Kray. Pre-event lecture series, roadshow and exhibition Thorum Pangtok Pagalona, Nano demonstration would Kray. Amasung TYPA Sora amasung Apsa Mantakna YPO Sora amadi KPSC Kapchingbu Maitiba Pikre. Housing Nasigi Mapunga Power Muglobirasi. Samuro Municipal Council na Sinduna Samuro Kaitela Nasi Kaitela Sigi Yankini Toilak Suba Mapok Kumon Torum Pangto Kray. Tormaduda Forest and Environment Minister T. Sam Kuman Hai Matam amadadi yum khudingi lukha kom lainarami adubu haujikti lamdam asi chakolagli haibagi matagum meitegi yum amatada lukha kom amata thamnadre madugi mohota officer sing tai punduna car tongba sing bike thoba singna makoina sinaba polam kaya mafam chana pasinduna thambagi mohota lambi sorokta panghunna hundokpadagi lamdam asigi maru aina Imphal city lambi sing lukha kom ontorakle Masibu Chakolakpai Kudamni Haga Doribra and Hanglatuna, Tawang Asi Sakot Pagi Chalabi Amagum Ontorpasi, Pende. Minister Makatana Hakibada, Katel Habasi, Ipa Ipugi Matam the Killer, Ekoi Miamgi, Tangzapum, Oriba Mapam Amani, Katelasi, Kuidaba Katel Amagoibana, Nongju Matamda, Nong Yuribasi, Konava, Nona Zingasing Sintonova Sel Oina, Lupa Lak Manga Piragani. Wangway Kendagi Oina Supermarket Sanaba. Amadi Katil Ohum Sanava project Tagat Pada, Ani dis Soidra Yorgan Haki. Me with the girls for the cookies and the people money for the Anatomy, Masina, the pipe pushing the day to come from the Rami, the Masini Miruna, so look to the Pakum for them, done for them. Car to that type of Laga, which will be hungry with one for at least 7 people to live. See you. Tormaduda. Tormapu aina Sarugya Kiba MLA Lukoina Imphal West 2 haina Kangnariba Wangway Asi District Ama on Mathematic Chaba Infrastructure Amadi Office Sing Loina Labor Maramna Atu Matamda Lenga Asina Imphal West 2 full fledged district Ama Semna Bohona Ragani Haiki. District, I know what district create Matamda. Wangway said, Tongan full fledged revenue district Ama definitely. Hantaki Torokoda, so Shoidana. Imphal East Imphal West so the Lao Togani have a Simasu and Nashi Kudun Japilora and Yam Tamjage. District all Gibuki Kanaba, district all Gibuki Numaiba have a city, hey, a quid of the own dream in a career. All of Ganda, Maduki Numaiba, Maduki Chatung, Maduki benefiting the Hain Panakanda, as I'm young Kanakani. Mukhyamantri Nongtobam Birena Tamagi Manunda Miam Unabagi Torum Ngasi Supang Tokre. Ngasi Sumiam Ginumit Amadi Hill Leaders Meet Mukhyamantri Darbar Hall Pangtoke. Tongan Tuan Bachingi Lusing Basingjaw na Mio Lising Machani Unatuna Waka Chamri Taki. Ngasi Oina Mukhyamantri na Pami Singati Unakidre. Ngasi Ayupung Nipan Tabatagi Nabit yung Matung Pung Taritoy Makai Fauba Yamlaba Miamna Chief Minister Unanaba Pass Lownaba Honaki. Health Department Abasuk Janimski official Singna Medical Mating Pinaba Amadi Reimbursement Healthcare Laktuna Mating Pangnaba Lakibagalona MOBC Social Welfare Education Ace IPR Manipur State Cooperative Bank Amasung Police Department ki official Singchu Laktuna Sarugya ki Hairi Miam Ginumit Ngasi All More Auto Rickshaw Owners and Drivers Welfare Association na sponsored Tauraga More Police na Sinduna Police IB da Pangtokre Tormaduda Tenopal District ki DCH Rupachandra SP Tenopal Dr. S. Ibomcha More Police ki ASP Robinson SDPO Sandip Gopal Das OC Letkohau Wi-Fi Commando ki DSP Thomas Thopchom Amadi More the Lady Tuan Organization ki Singilu Chingba Singh Imam Maira Paibi Singh Khungi Chief Government Department Singhi Mui Singh Sarugya ki Bangalore India Nanona
Karnataka Science and Technology Promotion Society amasung Department of Chemistry IIT New Delhi na IIT Jodhpur amadi NCL Pune kusamnarga North East India da handak chahi gi ahan oina pre-event lecture series roadshow and exhibition ngasi library and information center kaksing auditorium da pangtokre Tarmaduda Indian Institute of Technology New Delhi Professor Ashok K Ganguly na athu mitung amadi resource person oina sarugya ki University of Delhi gi Kiroliban College da chemistry gi oja oiba Dr. M Ramanandana local coordinator Padmaratna English School principal K H Sundari yauna M Kunjakeso amadi M Brojana Dais afam ki District Kayadak Lakpa Mairui Chatruk Chate Lomtin Kiba Thorum Aduda Kamanpur College gi Assistant Professor K S S Joy Kumarna Quiz Master Oituna Quiz Amasupang Toki Quiz Aduda Padmaratna English School gi Galax Amasung Surjakantana Ahanba Alfred Masung Arinana Anisuba Aduga Rohit Amasung Satya Bhatyana Ahumsubataki Loinana Nano Demonstration Taramux Utki Taramadu Sarugyakiva participants in the certificates in Yantoki Kanglai Park Kanbaluki advisor Yambem Lavana Haikre Kanglada Sagaliba Ras Lagi Mandoki master plan Lerga di Miam the Potopiu master plan later di Sabiganu Wapmasi Nasi Press Club the Promising Unabata Manafondo Kibani Manamaka Tarduna Hosik Ladiba BJP Nulusing Sarkar Asina Mamang the Lerma Congress Sarkana Sana Honorambani Haina Taidok Nabo Honaduna Lady Mamang the Lerma Sarkar Adu IRB Haibadi Ibobi Ranjit Birengi Sarkarni Haujikta Birena BJP the Sankibani English Subna Mangada Manipur Sarkar Amasung Bharat Sarkar Anina Raslila Mandop Sanaba Master Plan Tokibalay Irang Tolaba Matamda Sengdopagi Hinabi Thado Piu Master Plan Adu Lergadi Sabiu Lateragana Sabiganu Master Plan Laiduna Saba Tarabadi Miami Motlorga Maming Tomdi Haiki Election campaign da BJP na bot khomna bhona bada miyam da thajab thamkiba sing adu thabak oina onthok pangamdri haina hanagi chief minister okram ibobina phungdokre ngasi BT road leba congress bhavan da andro kendra gi sangnarba leader ahumna congress party da yorpada taran opgi thorumda wapmasi okram ibobina phungdokibani mangna makha takibada center amadi state leba lengakna aranma policy program kaya chathaduna aranma politics tawduna leire Ngaihak ki oiba wakalon khanduna ahing nongyaida miam wani waroi khandana scheme amadi policy kya laukthok le board khoma matamda Swiss bank ta leiba black money zero account hanganduna lupa lakh taramanga changangani haina thajwa pikhiba adu thabak to onthok pangam kidre haiki ngasi congress nongna changaklaba mioising adudi Khetrigau kendra gi hanagi MLA thangjam nandakishore andro kendra gi social worker Loitongbam Narendra Amadi Kaisam Ningtem Jauni. Center की बीजेपी के गवर्नमेंट उसी लाइफ श्री नरेंद्र मोदी जी ने लूसिंग गवर्नमेंट आई प्रीमियर इन्वेस्टिगेटर एजेंसी है बताए हैं सीबीआई की डायरेक्टर स्पेशल डायरेक्टर लोग लोगों पे प्रेसिडेंट ऑफ पावर का अमित सेन इकोनॉमिक्स वर्ल्ड का पावर माना मुझे लगता बीजेपी गवर्नमेंट से सुरक्षा करके भारत की डेमोक्रेसी से डेंजर हुए रहने ना प्रेसिडेंट पावर का एनोसिंग में हम लोग रहने में हम सिंचना हाई का हो सकते हैं Chalibata October ki tang tara tarit tagi chatharakiba 11th fortnight barrier free campaign 2018 ki manung chanangasi break barrier minimize disability haibasida awareness program amangasi machi block sandel gi khunbi village da pangthokre barrier free campaign committee na state commission for person with disability amadi chief electoral office government of manipur kusam narga sinduna pangthok kiba thormaduda adc third Langol SC Mesilna athu meeting oibagalona na retired director environment Dr. Maimom Homesor former chief resource person CTEL Ministry of Human Resource Development Government of India Dr. Thokchom Chandramani State Commission for Person with Disability MRWL Armendra Sarmanan Nachingba Kayana President membership oina dais the famki Panbayabadi Barrier Free Campaign Committee Asida Yorba Organization Adudi Disabled Development Association Manipur Handicap Development Foundation Manipur
State Platform of Disabled People's Organization, Parents and Guardians Council of Person with Disabilities Manipur yauri. Ngasi campaign gi saruk am oina voter oidriba disabled persons sing mingzanki. Imphal More Helicopter Service Pinanabagi Damakta Transport Commissioner Lakshmi Kumar na luchingba team amana More the labor 11 Assam Rifles ki helipad yangsin kray. Ngasi nutil pung ama makai tarak pada hanba changyeng oina Imphal More Service taunaba lakhiba helicopter adu 11 AR ki helipad landing tauki. Tungda Transport Commissioner Lakshmi Kumar ki team DC Tenopal H Rupachandra, SP Tenopal Dr. S Ibumcha, 11 Assam Rifles ki CO RS Rawat amasung atopa officer kayana 11 Assam Rifles ki helipad amasung helipad taba diversion road sing kopna yengsin ki. Ngasi ki survey si liba October ki tang kunma pandai haugadaba helicopter service ki changyeng amani hairi. Mapam sing kopna yengsilo matung helicopter adu Imphal gi damakta pung ahum da amuk paiki hairi. Manipur gi apunbagi saktam kaiba yaroi haibagi pandamda United Committee Manipur National Lakliba October Chechat Kuntramathoi pangthok kadorba miyam gi khongsat asibu hena pung phawa khongsat ama oinanaba lamdam asigi tongan tongan political leaders sing sanaroi sing amasung mahiroi sing punna saru yabiu haina lampelda leiba United Committee Manipur gi head office pangthok pa pangming sing unabada lup asagi mobilization subcommittee convener ngangom devana phongdokre. Tarumaduda Magna Makatan High, UCM Ying Makada Pangtok Kadoribat October Chachet Kuntramatoi Mass Rally Asigdamak, Tuan District Sing Lonena Imphal East, Imphal West, Bishnupur, Taubal Amaditingi Mapam Sing the mobilization Sat Palore. Kongsada Si Imphal Airport Road Manak Leba Tidim Ground Dagi Hogdana, Kumalampaki Sports Complex Leba Hockey Stadium Pauksat Agani. Manipuri apunbagi saktam kaibi yaro haina chatkadoriba kongsat asida lamdam asigi tongan tongan phurup sing amadi section kayadagi pun thogolapa asi hainingai leitena thagatle. United Committee Manipur na sileba kongsat asida hojik phawbi oina mioi lak ama makai saru yargani haiba confirm leire haina phungdokhe. Paugi mifam asida saru yakiba transport subcommittee convener H Chano Banahai Kongsada Sigi Damakta Lamdama Sigi Tongan Tuanba Section Kayagi Transport Association Saru Yabigani Hana Pungdok Pirakpasi Labuk Pavani Haiki. Ngasi Ayuk Angan Ba Pung Marirom Tarpa Aduaida Krishna Sarma AS Aina Luchingba Jiri Police ki team Amana National Highway Contractor ki Phaitol Village Banakta Frisking Tobagi Tabak Chatabada Maruti Van registration number WB42AZ5983 Khamduna Ban Adugi driver Mohammed Ramizuddin Sheikh Kumapan Apopa Mohammed Alauddin Lilong Haurebi Chandra Khong the Labda Wahang Pahong Tog the Tingnabadagi Jiribam Police Station the Puraktuna Maruti Ban Adubu Tibu Humbai Tabaksa Tabada Gari the Lotur Purakpa WY tablet Masing Lising Taramarirom Pagapangam Cray Tablet sing adu local market lupa lak mga lising humpurong oigani makata na tijin humjina bagdamak Mohammed Ramizuddin gi matakta Jirbam police na FIR ama register tawkre hari akak na ba paw ama phangbadagi Tenopal SP Dr. Ibumcha gi lamjing makada more commando na thibu humbagi thabak chathabada more ward number 3 ki turel wang madaleba miyo amadi lupa lak tara humdoi lising kontra romgi heroin gram cham kontra humdoi fare Commando na farba adu yumnam James Maitei Chai Kuntaret apopa yumnam Joy Maitei ni more ward number 3 12 wang madalai bani ma ki matakta police na case aman lokatuna makha taba wang pong chatabaga loina commando na mahak more police na sinakre hari aikoi gi pawmina pirakpada Tenopal SP Dr. Ibom Chag Lamjing Makhada More Commando na akak number paw ma phangbadagi yamna haisina ward number 3 ki turel wang magi yum amada thibu humbagi thabak chatabada hairiba yumnam James asi drug akona na fabane hari heroin gram cham kuntraum doi adu tongan tongan ba sapon cap tarada haplaga thalambadagi phagat khibani hari ngasi Jiribam district ki sorok ating bidalaiba Hillghat Community Hall da Directorate of Extension Education Central Agricultural University Lampelpat Imphal Manipur sponsored Togduna Amadi All Manipur Progressive Farmers Association na cooperate Togduna 1 day awareness training program on scientific rearing of chicks and a distribution of chicks thorum ama pangthokre
ngasi pangthokliba thorom aduda M Maipak Sana Mangang President All Jiribam United Club Association Jiribam Dr. T.S. Robindra Singha Deputy Director of Research Central Agricultural University Imphal Amadi L Dhana Luang President AMPFA S Deven Singha Assistant Agriculture Officer Agriculture Department Jiribamna Athu Mitung Amadi President Member Sing Oina Saru Yaduna Pangthokki Hari Tenopal District ki Manung Channa Leiba H Wazang Village gi Ningthau Telbum Holkhokhai Haukip Ngarang Masagi Anaba Amana Maram Oirga Lekidre Maki Asib Haksang Ngasi Nungtil Nat ki oiba chanabi kayaga loinana Leiron Chankre Ningsingba Yabadi Lekidraba Ningthau Telbum Holkhokhai Haukip Miyam gi Namak Khanba Kundamineriba Kanglup Singi Manak Ta Nungsi Chanana Leminana ba Hona Bada Achoba Thodang Loramba Mipum Kuding Bangna Yaba Yamna Puxel Semba Mioi Amani Magna Hinglingay Matamda Cookie Chips Association Tenopal Block Amadi Cookie Naga Chips Chairman Association Tenopal Gi President Oirami Asida Sunatana Molloy Area Welfare Council Imphal More Lambi Protection Committee Advisor Amadi Indo Myanmar Pit Stock Member Amasung Atay Tuan Bat Lup Kayagi Lutsing Masu Oiramki Magna Mahiroi Kunagi Damak Kanduna VM High School Haina Kangnaba School Amasu Linkatuna Mahi Masil Gilamda Manglum the Changsin Bat Kunai Ama Purnabasu Honoram Ki Hari Ningtawasna a Kankang than like Kitabada Cookie Chips Association Tenopal Block Amadi Cookie Naga Chips Chairman Association Tenopal Cookie Students Organization Tenopal District TSA Tenopal District Amadi Tuan But Lup Kayana Su Awaba Pondun Lee Matang Chahida Pangtok Kadaba Lok Sabagi Mikalda Opposition the Ladiba Wakal Manabasing Punchinduna Lebak Asigi Interesta Congress Chief Rahul Gandhina Luchingba Oina BJP Luchingba NDA Buthenagani Haibagi Tajaba Punjab Chief Minister Amarinder Singh Fundo Kray Mana Makata and Haikibada Rahul Gandhi Luching Makada English Tarama Panda Congress na Amuk Anasakti Pairagani Miamna BJP Pamde Awamba Ama Pamle Numit Mangari Kongchata Israel the Ladiba Amarinder Singhana Haiki Naha Wediba Luchingba Ama Indiana Darkar Wai Achauba Prime Minister Ama Waibagi Chab Magun Rahul Gandhi the Lay Leibak Asibu Mapung Pana Luchingba Ngamgadaba Mapung Parba Miyuin Hanasu Pongdoki BJP gi Lana Langak Pagi Tong that Miyamasi Chok Tare Diesel Masung Petrol Mamal Hangat Lakpa Dollar gi Mayokta Rupee gi Mamal Hantaratuna Sel Tumgi Kudong Chadaba Kaya Lebak Asina Tenari Haiki Mikal gi Dabak Housing Congress na Siam Sadun Lere Madhya Pradesh Rajasthan Telangana Mizoram Usung Chhattisgarh gi Assembly Singi Mikal Singda Congress na Mai Pakani Hanasu Punjab ki Chief Minister Amarinder Singh na Phongdoki Visakhapatnam Airport Tengasi YSR Congress Chief YS Jagan Mohan Reddy the attack chatar kibabu kana yanindo Phongdok Pagaloina Maral Labor Mudigi Matakta Matik Sab action Lokot Kani Haina Union Civil Aviation Minister Suresh Prabhuna Haiki Thorba Kulai Paiduna Mui Amana attack chatabagi Thodokta Andhra Pradesh ki Assembly the opposition Luchim Oiriba YS Jagan Mohan Reddy Langbanda Kharasoki attack Adubu Pang the Bitong Haina Civil Aviation Minister Prabhuna Pongdoki Maraleba Mu Adu Serak Pigin Haiki General Mu Adu Airport Canteen Tabuk Tobani Hairi Adu Monamak Official on Achumbani Haiba Adumakti Kudak Kangmangam Kide Attack Adu Matang the ticket of agency Purumak the Kang Krana Su Minister Prabhuna Haiki Mirei Baktagi Cell Thadarakpada Ayaba Pikiba Air Cell Maxis Cast Cell Lepsili Haibagi Wapamda Hanagi Union Finance Minister P. Chidambarambu accused number 1 Hairi Enforcement Directorate Edina File Toba Charge Chidambaram Masung Masanipa Karti Chidambaram Animak Maralei Hairi Manmon Singagi Langakta Finance Minister Ama Oina P. Chidambaram na Maki Office Pulana Siznaki Mirei Baktagi Cell Thadarakpagi Matangda Mahanat Ayaba Piki Amadi Madugi Oina Chidambaram gi Machanipa Kartina Kanabayano Funky Hairi Hauik Sanabagi Pau District Sports Association Kaksingna Sinduna Association Asigi Playground Pangtoliba 17th
KSS Leihau Devi Memorial Super Division League King asi Sanakib Ahanba Ground match ta TYPA Sorana YPO Sorabu Panjal Amasuno da Thoikre TYPA gi amatangar ba Panjal adu Alam Khan san kibani ngasi Sanakib ani suba ground na Apsa Mountain na KPSC Kakchingbu Panjal Amasuno da Maithi Pikre Apsa gi Panjal duna Roland na match ki minute yankai chapadachan ki District Administration Jiribam Amadi Jiribam Badminton Club ka kusam naduna Sport for Peace and Development Hybe Team da Khelo India Scheme 2018-19 gi makhada Vidyanagar Jiribam da leiba Indoor Stadium Sports Complex da nimit humni chukna pangthorak khiba Badminton Tournament ngarang athiam da losin khrei losin magi thoram adu da Peter Salam MCS Additional Deputy Commissioner Jiribam District Sri Lal Bahadur Gola President Jiribam Badminton Club Jiribam Manipur Amadi M Mobi Singa MPS Superintendent of Police Jiribam District na Atoy Mitung Thormapu Amadi Akano Mitung oina saru yake Loshinbagi Thormadu da Mari Lenana exhibition match amasu pangtok kiba tournament asigi oina under 17 boys single final match ta Bapon Golana NG Johnson bu set 21-15 21-11 da Matthew Pidna Bapon Golana champion aduga NG Johnson na runners up take men's open single final ki match ta KH Lenin Maitina Kenny Panmei bu set 21-18 21-13 da Matthew Pidna KH Lenin Maitai na champion aduga Kenny Panmei na runner up oiki men's open double ki final match ta H Basulal Kenny Panmegi Jurana and Nilachandra amasung KH Lenin Maitegi Jurabu set 24-22 16-21 amadi 21-19 na Maitegi Piduna H Basulal amasung Kenny Panmegi Jurana champion aduga and Nilachandra amasung KH Lenin Maitegi Jurana runners up taki Jiribam district ki Babu Parada laiba Lamland Community Hall Kam Kangsang Babu Parada District Kang Association Jiribam Manipurna Sinduna Tim Nipana Saru Yaduna Haukiba September Thagi Tang Kulumdoi Dagi Hauduna Chathara Kiba First Elangmam Purnima Devi Memorial Women's Kang Tournament 2018 gi ngasi sana kiba Kang Masanada SAYC Soro Atingbina Sanamahi Kasarbu Panjal Taramari Mapanda Maithia Pikre Haying MMK amasung LEC Bampara team anina sanagani Hauzik Arobada Mario Pau among Hana Pizari Samaro Kachil Yankini Turak Suba Mapok Kumon Forest and Environment Minister Tate Sam Kumana Atumitu Odana Pangto Kray Pre-event lecture series roadshow and exhibition Thorum Pangto Pagalona Nano demonstration with Kray Amasung TYPA Sora amasung Apsa Mantak na YPO Sora amadi KPSC Kakchingbo Maithio Pikre Ngasigi damakta di emails Paodam Pizo matang solution jari miyam mukana kurum jari